ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯅ ꯇꯨꯅꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯅꯤ꯫ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯗ ꯆꯨꯝꯗꯕ ꯂꯩꯇꯦ꯫ ꯇꯥꯡꯕꯜꯒꯤ ꯂꯥꯟ, ꯅꯨꯡꯁꯤꯕꯒꯤ ꯂꯥꯟ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯏꯕꯒꯤ ꯈꯣꯔꯖꯩꯗꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯁꯣꯏꯗꯅ ꯍꯨꯝꯗꯨꯅ ꯄꯨꯒꯅꯤ꯫ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯟꯐꯝꯁꯤꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯂꯧꯇꯨꯅꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯣꯝꯂꯛꯇ ꯀꯪꯂꯩꯄꯥꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯑꯉꯛꯄ ꯑꯆꯧꯕ ꯑꯔꯣꯟꯕ ꯂꯥꯟꯐꯝ ꯀꯌꯥꯅꯤ ꯁꯣꯛꯅꯈꯤꯕ꯫ ꯅꯤꯡꯊꯧꯀꯣꯜꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯅꯨꯡꯁꯤꯕꯒꯤ, ꯀꯥꯏꯅꯕꯒꯤ, ꯑꯄꯥꯝꯕꯒꯤ, ꯂꯧꯅꯝꯕꯒꯤ꯫ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯕ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯃꯃꯝꯇ ꯆꯤꯡꯊꯣꯛꯇꯨꯅ ꯂꯤꯔꯤꯕ ꯅꯣꯚꯦꯜꯅꯤ ꯇꯥꯡꯕꯜ ꯂꯥꯟ꯫ ꯆꯥꯏꯅꯔꯤꯕ ꯊꯥꯡꯒꯤ ꯊꯥꯡꯈꯣꯜꯂꯛꯇ, ꯅꯤꯡꯊꯧ ꯁꯦꯝꯕꯒꯤ ꯂꯧꯇꯨꯅꯕ ꯄꯣꯔꯝꯂꯛꯇ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥꯁꯨ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯇꯥꯡꯕꯜ ꯂꯥꯟꯒꯤ ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯨꯁꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ꯫ ꯇꯥꯎꯔꯨꯁꯤ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯇ, ꯂꯨꯞꯂꯨꯁꯤ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯂꯛꯇ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ B.M. ꯃꯩꯁꯅꯥꯝꯕꯒꯤ ꯅꯣꯚꯦꯜ ꯇꯥꯡꯕꯜ ꯂꯥꯟ꯫ ꯃꯩꯁꯅꯥꯝ ꯀꯕꯣꯛꯂꯩꯅ ꯃꯅꯤꯡꯗ ꯃꯤꯇꯤꯟ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯌꯥꯊꯪ ꯂꯧꯕ ꯑꯣꯏꯅ ꯍꯪꯒꯠꯆꯩ꯫ ꯏꯕꯨꯡꯁꯤ ꯑꯗꯨꯒ ꯄꯥꯖꯤ ꯇꯌꯥꯏ ꯆꯟꯗ꯭ꯔꯄꯠ ꯃꯩꯁꯅꯥꯝꯆꯥ ꯂꯥꯛꯏꯌꯦ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯀꯕꯣꯛꯂꯩ? ꯏꯕꯨꯡꯁꯤ ꯇ꯭ꯔꯤꯕꯨꯕꯟꯖꯤꯠꯅ ꯑꯁꯨꯝ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯆꯟꯗ꯭ꯔꯄꯠ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯆꯪꯂꯛꯇꯦ꯫ ꯇ꯭ꯔꯤꯕꯨꯕꯟꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯕꯥ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯁꯤ ꯇ꯭ꯔꯤꯕꯨꯕꯟꯖꯤꯠꯅ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯄꯠꯇ ꯅꯣꯂꯨꯛꯄ ꯎꯠꯂꯗꯨꯅ ꯈꯨꯔꯝꯒꯦ ꯇꯧꯏ꯫ ꯏꯕꯨꯡꯁꯤ ꯏꯁꯦꯟ ꯏꯕꯨꯡꯉꯣ꯫ ꯆꯟꯗ꯭ꯔꯄꯠꯅ ꯇ꯭ꯔꯤꯕꯨꯕꯟꯖꯤꯠꯄꯨ ꯈꯨꯔꯨꯝꯕ ꯑꯣꯛꯄ ꯑꯣꯏꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤ ꯖꯦꯠ ꯀꯣꯟꯁꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯅꯤ, ꯀꯣꯟꯅꯕ ꯊꯥꯗꯣꯛꯅꯩ꯫ ꯂꯟꯆꯥꯛ ꯆꯥꯐꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯂꯩꯉꯥꯛꯂꯣꯟꯒꯤ ꯑꯃꯗꯤ ꯂꯟꯗꯥꯔꯣꯟꯒꯤ ꯄꯣꯔꯝ ꯄꯣꯃꯤꯠ ꯌꯥꯊꯣꯛ ꯌꯥꯁꯤꯟ ꯑꯃꯗꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯍꯤꯡ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯂꯩꯉꯥꯛꯂꯣꯟꯗꯒꯤ ꯂꯟꯗꯥꯔꯣꯟ ꯍꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯀꯨꯟꯁꯤꯟꯕ, ꯂꯨꯁꯤꯟꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯂꯟꯗꯥꯕ ꯍꯥꯏꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯌꯦꯛꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯨꯜꯂꯨꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯝꯗꯧꯔꯒ ꯀꯔꯤ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯆꯪꯏ꯫ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟ, ꯊꯧꯑꯣꯡ ꯂꯥꯟꯕ, ꯆꯨꯝꯕ ꯊꯤꯕ ꯌꯥꯗꯦ꯫ ꯄꯥꯝꯕꯩ ꯑꯃꯅꯕꯨ ꯑꯣꯏꯔꯕꯁꯨ ꯂꯥꯟ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯝꯕꯩꯅꯤ꯫ ꯁꯔꯧ ꯂꯪꯊꯥꯛ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯃꯣꯏꯊꯦꯝ ꯍꯩꯔꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯏꯇꯤꯍꯥꯁꯇ ꯊꯦꯡꯅꯔꯕꯅꯤ꯫ ꯂꯥꯟ ꯊꯣꯛꯍꯟꯕꯗ, ꯂꯥꯟ ꯈꯥꯝꯕꯗꯁꯨ ꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯀꯌꯥꯅ ꯉꯝꯗꯕ ꯂꯩꯇꯦ꯫ ꯁꯥꯃꯨ ꯑꯃꯣꯝꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯊꯥꯖꯤꯜꯂꯕꯗꯤ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯌꯦꯛꯅꯕꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯁꯥꯃꯨ ꯂꯝꯁꯥꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟ ꯐꯥꯕ ꯉꯝꯃꯤ꯫ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟꯕꯨ ꯐꯥꯈ꯭ꯔꯕꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯩ꯫ ꯑꯔꯥꯏꯕ ꯄꯥꯝꯕꯩꯒꯤ ꯂꯟꯗꯥꯔꯣꯟ ꯑꯁꯦ ꯏꯕꯨꯡꯁꯤ ꯇ꯭ꯔꯤꯕꯨꯕꯟꯖꯤꯠꯁꯨ ꯃꯨꯟꯅ ꯈꯪꯏ꯫ ꯃꯩꯁꯅꯥꯝꯆꯥ ꯆꯅꯨ ꯀꯕꯣꯛꯂꯩꯕꯨ ꯃꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯛꯏ꯫ ꯃꯥꯒꯤ ꯊꯅꯨꯡꯂꯣꯟ ꯑꯁꯤꯃꯛꯇꯤ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯩꯁꯅꯥꯝꯆꯥ ꯆꯟꯗ꯭ꯔꯄꯠꯅ ꯂꯥꯟꯃꯤ 15 ꯄꯨꯔꯒ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯄꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫
Amaromda Chandrapasu masen nupa Tribhuvanjit thengnabada ngamkhai leitana nungaiki. Karigumba Tribhuvanjitna Maisnamsa chanu kabuklei amuk lausilabadi masen nupa amuksu thokdauribani. Madumak thokpadi thokhaningde. Mahakna kabukleidasu phagi oina ingit pikhrabani. Adubu kalga laigagi khongsatpu kanana khanglugani. Ibai bungona ikhang hek khanghaudana lan pangba lingbirakpa si ngamkhai leitana nungaise. Aduga lanmi singbusu taram nokjari. Ibung si Tribhuvanjitna lanmi singbu mathang mathang kola kola duna hairei. Soidana hek mai pakadaba malida. Lanchak macha ama khangjari madu phangminaraga lalong sindok chinjin tongminasi. Phagani mazai bungo lan pangjage. Mirai het oijaroi. Lanmi sing aduna asum haina khumla duna taramna upagi tawbimal ulei. Hai yaima Maisnam tolena prap senthoraklaga wahang pahungba oina samtharei. Nayamba kunthawbadi hinglibra nangdi laning hanba haiboida. Ipal tasaudi hingna phakibani hinglamba yai adubu nungdi nungaite. Chandrapana ngaihak leplaga hairei. Sanakya yaima nibu aranba lalongda hatkiba adugidamak laning sit hanba yauningduna lakjabani. Ipalgi Chandra lan haibasidi mafam matamgi matungina chatnarol hongdok hongjin tawba tabani. Makut tungbunaraba lanphabu mangakaktunasu hatnariba aduni. Tolena asi hairaga amuk makha samtare. Haujikti karisu khaluranu. Sanakya halsu lande mahakna kartagi pu ahalni. Ningthau oifam thoi haiduna phangpham thokpa talubani. Laibakta tamdrabadi asi ngaktani. Handakti ibungsi Tribhuvanjitki laibak yengninge haibaduda. Tolengi wangang loi phatringaida ibungsi Tribhuvanjitna marak khangthat thatsilei. Ipalna tangai fadana yabibadagi lanchak macha ama langjari masi hana phangminarasi ibaibungo. Maduna farani. Maisnamsa Chandrapatna nokfet tawraga samtharei. Landi pukna soknei haibaduni. Aikhoidi chak lamna sulakpani. Lansang kayada sulamdal lure adubu mayam lengsilase. Ibungsi Tribhuvanjitna hairei. Ichalibe makabuk leina langbani hawba hawtaba chaminaraga landaron khanasi. Chumi pukna maruni. Kabuk leina asi hairaga mamang tharaduna yumjawgi maning ka tamna changsinkre. Ibung ipwa pumnamak lengsinbirasi. Mikup kharagi manungda chaklu la thaduna chak ensang hapa chak taktuna lanchak chaba haunaba sem sakre. Ibung si Tribhuvanjitna hairei. Ipalna makok thangbiu. Aduga lanmi sing mathang manaw naiduna lengsinbiro. Aduga Maisnamsa Chandrapatna lanchak charamdaigi sari wasak namungbagi chatnabi matung inna marak khangthat thatsilei. Tolen khunbu koliba lairema laining thauna khangsanu. Ngasi phangjagadoriba lanchak asina sakhi aikoi pumnamak ibungsi Tribhuvanjitkidamak Tangbal Lan chachagani. Sidri phawba lan thengnagani mirai het oijaroi. Khongmi lanmi singsu bulapna oksilei. Lanchakna sakhi ibungsi Tribhuvanjitkidamak lan thengnagani mai onduna chenjaroi. Ibungsi Tribhuvanjit momon tawjaki ningthau oiba yai. Tangbal Lan hawbada hendokna matik jai maramsu sai. Mahak ayamba nate ayanba nate sanakon sengni mungnabi macha nate. Haujikti mahaki mari makhong kharadang khangminase. Anauba Tangbal Lan hauklupasi makhoi masin manaw ahumni Trimurti haibasu yai. Nahal khaidi machoi leina kibana matam kuina unakidrabani. Makhoi ahumgi mama su pokminnaba machin manawni. Sagai amattagi mama ahumado mapabung amana mathang khopsinduna lawbiki. Mapabung ado maidingu singi marakta maidingu amani kana oiramba yai. Narsingagi mapabung maidingu Bhadra Singh nongchup lamgai ngamba khaba hainasu khangnaba mahakna Maisnamsa chanu machin manaw ahum pulap lausinduna macha kaya poksinkhibadawna
Ibungsi Tribhubangi mapabung adunasu Khumbong mayum chanu ahalda sana Tribhubanjit pokhanki. Khumbong mayum chanu yaimada Ibungsi Ramsingh pokhanki. Aduga Khumbong mayum chanu nahada sana Tilanthaba pokhanki. Mama tonganba Ibungsi Ningthem ahum asigi mapabung atay kananate Maidingu Chorjit Maharaj Bhalok Wairang pamhaibani kaya da ngakraba lalaw lubno. Lanchak chaba loisinaragli Ibungsi Tribhubanjina hairi ngasi ase yamna nungairaba numitni aikoi isin inaw ahum amuk thengnarakani haiba thajarudrabani aikoi ahumgi ima do machin manawni ipana amattani mamangaida wakhal manakidre haujikti ima gi marina amatta oina pullare inaw ram singhana pabung ton gambir singha gi matung illui iton si nar singha machin manaw amadi indon si Maisnam kumudinina mirai biduna chelagle inaw tilantna iton si narsingha gi matung induna tilaindagi lan yaurubani Manipur levy da yawhandana inthok pirami Chandrapat ki lanmi taramanga gi makok oiriba yumamba phaijauna marak khangthat thatuna hangli aduga ibungsi Tribhubanjiti kari lan yawbirure ibungsi Tribhubanjina nolukna kauraga hairi yamba Aihakna itonsi Devendra Singha gi matung induna awalan thengnaba yawjarui makoina ningthem leibakta hanki aibuna aigi itinnaw sing khomjilaga thorau phamama pigani haiduna inthokpirami adudagi aigi yamba ani haibadi Sanahal Prasad Singh Kesarjit Senapati Brindaban taba inaw sing sana chahi ahum Nadia Sana Setu Sana Hemangajit Silot Sana makoi busu koithi thijarakpani makoi kadai de laikhrabage haibado khangdri aikoi isinaw nipan punsilaga Babung Maharaj ki athiba mingchet ado amuktang kokhananaba honaduna ningthem leibakpu mawong tana amuktang semningbagi landaba satke thaurang tawjabani karigumba aina landa sahit oikhrabasu inaw amadi iyambasing lotkibado soidana thoraknaba makoina amuk Babung Sana khyagi Tangbal hanjinba oisanu haiba sisu pandam amani Ibungsi iyambabu ngakpigani yumnamcha phaijauna nolukna hairi pandam ado yamna phajai lanphamdagi mai onduna chenjaroi thagachari iyamba phaijau Ibungsi Tribhubanjina makhatana hairi ipal tolensu leibiri wafam amatanga hangachage ipalna yabiningdrabasu mot amata pibiu ibungosana Maisnam ipal tolena Tribhubanjitpu Thogulon haipet uladuna hangachai kari karamba wafamno takpiyu sumdawani ipal Ibungsi Tribhubanna karisu lokthup lokoi leitana sat hekta hairi handaki Tangbal Lan gi khongjat asida nupi lanmi ama yahonjaningi aduna kabok lei pukhrage haibabu hi Maisnam tolena hi asidang hairaga tingak maingang naduna lei pakhum pide Mamitna Maisnamcha Chandrapat tamna yenglei ipal pakhaluno Chandrapatna mapalbu themjinba oina haire karigumba ibungsina langam phiran thelabadi phambal tongdaba yaroi tangai fadana leimarinbi amadi yaudaba yaroi ningthem leibakta leihauba ibungsi Tribhubangi leima ani dudi senglamlaroi aduna aigi sagaigi ichal Maisnamcha chanu kabok leiga phambal tongminaba tabani ne aduga nunglot amana ibai bungo Chandrapat Ibungsi Tribhubanjina mabai thagaladuna samtharei madumagni nasena pamjaramba nupida ngawba itonsi Devendra ki mapamda Maisnamcha chanu kunjapati thajinduna Maisnam chanu kumudinina magi michang oinaba sinki yambung thaukhai ngambagi mapamdasu Maisnamcha chanu araibi thajinduna magi michang ohenki matam khara Haujik amuk itonsi Devendra ki manakta Maisnamcha chanu kaboglei thajillaga ngawringeida aina mabu hatkedo maga thangyanabadi mana ngamkini mabu hanabu khulaidi nupi tani Ibungsi Tribhubanjit ki nung wakhal Maisnamcha Chandrapatna hotrong hona ubagum tawki aduga nunglot ama hairaga
makha takhidabani. Hoida hoida Chandrapatnasu yarabanina ichanupi leisabi sarido langi lairimi oina pubikro mama su leitre mabung amatang leirambatusu kasarda leiningdre haiduna ningthem leibakta hankrabani. Ipal zu lai ningkrage. Ipal ibungo namakna khurumjari. Tribubanjitna makubok oigadoriba Maisnam tolengi makhong soktuna khurumi. Langi lairembi Maisnam kabokle. Maisnamza Chandrapatna machalbu asumna kauraga hairi. Nangsu oirakpa oisanu ningthem pokpi Maisnam chanu ama sem saruro hayengdi numit yamna phai khongsanaba tawrasi. Ibungsi Tribubangi Tangbal Lan. Ipalgi Chandrapat Maisnam tolena haraurap oina paumenje. Nang hek thunglabaga pholama hek taida. Ipalgi bordagi nongmadi nahak ningthem lebaki konungda luwang ningthau natraga Maisnam menjar haiba phamamadi phangbo oisanu ko. Maisnam Chandrapatna mapalgi makhong soktuna khurami. Ipali bungogi chinkoi adumak chumbo oisanu. Phare phare mayam potharuro. Maning sangoigi ningai manungda kada lolu nongandringaida khongsan khro. Ipal tolena asi hairaga machanupida tanaba amuk laurei. Ibema ipagi kaboklei ipana yaba pirabani chalo ko igi haurakpham lamdamda nungha yaifana paluro. Kaboklei chenthoraktuna mapabungbu khurami. Ahing atheng badani masina ningthem leibaktani. Langthabal konung leikoirengi yubara sangai manungi yahipam kadani. Ibungsi narsinga phamung phamjau matakta longna yatari. Mahak tumlibra natraga tumdribra madudi mahak mathantana khanglamgani. Mahaki mamit anidi jejet ushili. Magi nungmiti launa panglamba yai. Makhui kayagi wakhal kaya khanbagi mawong oina ui. Mai kambigi maingal ka adugi chidai marida thale haiphet phajana adum ngali. Sanakya nupi amana ibungsi narsinghabu nungshina amadi thogolon ngakna kaurei. Wahi makha tade nupi edu phamangda leple. Makhutta senjengi khuzai yai marap tawba ama pairei. Makhum khumi. Nupi aduna phamung mayagi phal awangba macha amagi mathakta khuzai adu makhol thokhanduna thamlei. Thawoina tawribani saurangnaba matawsu natte nupi ado momon tawe. Oinajaba natraga nungsi kaihobani haibasu yai.